Manipur Top 20 News na tungan ba reliable source hindi ko charga. Matamatang oiba maru oiba ipaw sing tatukon kan hanjay. Ahan headline da masagi mayumda hajinjagi haiba IDP singi kongjeng khandri ikau dolai thabi sadu yekumangi IDP sing mayum tamna chansilakada security ga ungnabadagi mari sokle. Manipur Sangai Festival gi mari ni chanba numit tasu kontak lasina kre sumangila ohum utkadabada ani lakide yengbina ba yamkidre. Sangai Festival da selyam thadaba maram chadi selyam asi laitalara IDP singda thadagadabani o joy. Hapta kangjibungda mi itak tak labasu vietadi security na body scanner amasu mental detector sinatuna kanna check tauri. MLA Rameshwar legislature leader khalakle PMGSY phase 3 gi makhada lupa crore kya sanction taruk labasu contract munabada thabak amata paikatre. Poireng lusingba UNLF ki umpuga matoi suba mapok kumon mai pakna pangthokre amati pambaina lusingba UNLF ki umpu matoi suba kumon thoram ani suba brigade pangthokre. IDP sing mayumda hanjil hanjipa phawba Sangai Festival kantanatana achouba kumai harausing thingbiu pau sandong pijari ahandra Manipur Sangai Festival gi mari ni chanba numitasu kontak lasina kre sumang lila utkadabda ani lakide yengbina ba yamkide. Governor AK Balana tha asigi kunga mathogi nungthilda Manipur Sangai Festival 2025 ki main venue oriba hapta kangjibunga festival asi hagokrabasu masigi mayakta kokomi atei lupsing amasung maru oina IDP singna boycott torpagalena yaringda phongdokpa khongjang kya matang sangsilapodagi festival asi hauko numitagi hauriduna ngasi mari ni chanba numit phawda hapta kangjibungda festival asi yengba ilak langna khidabdagi ngasi su kontak lasina kre festival asi gi venue ama oriba hapta kangjibungi hek maning thangbada lariba TH Ibo yai ma sumang nila sanglenda handaki festival asigi manungsana nini chanba numit November kunga ni thoidagi hawraklaga punna lila kanglup tarang taruk na makoi makoi placing nongda ani ini utkadabani apunba lila kanglup taraga taruk asigi manungda nipana nupi lila kanglup kini aduga atopa nipana nupa lila kanglup kini sanglen asida festival asigi manungsana tha asigi kungani thoida Peacemaker Artist Association ki lila ama utkadabani adubu lila kangbu asi lakidabadagi utkidre lila asi kari maram gidamo utkidabano haiba pause asina Manipur State Sumang Lila Council gi thopuwa amada hanglubada lila kanglup asigi president ki maikaidagi khudongchadaba ama mayoknabadagi uttabani haina phongdorki adum oinamak sumang lila utnabagi nini chanba numit tadi sana laipak nachom artist ki lila punsi mathial utki lila asi pung ama khara hena sanabani hairi ngasi festival asi gina numit mari ni chanba aduga sumang lila utkadabagina humni chanba numit ki nungthilda utkadaba Sangai Festival Association gi lila ningol mawa utpham thoklabasu lila asigi kangbu adusu laktabadagi utkidre ngasi utkadaba lila party adu karigidamak laktabano haina council gi thopu basida hanglubadadi artist singi manungda ama kok kaiba yaudagi utpangamdabani haina kumlaki sumang lila kanglup asi laktabadagi Manipur gi lengaki social welfare department na sponsor tawba chawrakna minute yangkhairom sangba departmental play ama Fagiroy Joseph amasung Happy Rajena luchingba artist singa utki hari amaromdana hapta kajibugda ni itak tak labasu get the security na body scanner amasung mental detector sinatuna kanna check tawri kokomi amadi atai loop sing yauna IDP sing na Sangai Festival pangthokpagi mayakta faifak faina leblak padagi makoibu laksinaba security force na tear gas smoke bomb sing bakap na tankhairga namfuda pangthok narkliba Sangai Festival 2025 ki main venue oriba hapta kangjibungda ni itak tak labasu masigi get the security na changsilakpa singbu body scanner amasung mental detector sinaduna section na check tawri mahoksagi mayimda hanjinjagi haiba IDP khongjang handri ikau dolai thabi sadu yengkomangi IDP sing mayum tamna tangsilakpada security ga mungnabdagi mari sokle Manipur gi pialengata IDP sing na makoibu masagi memda ana hanjil halam matung highway sing da free movement halam matung da Manipur Sangai Festival pangthopiu haijabada tabi daduna festival asi tha asigi kunga mathiligi lenga nga ngami matagum namduna pangthokpadagi IDP sing na festival pangthok labanina ing tabba hanjile haibani haina lawduna makoibu mayimda hanjanbiro haiduna tangsilakpa khongjang lepri Nimit kharani gi mamangdasu Champur amasung Pabung Bangladagi lanjilakna Kwakta sericulture complex saba prefabricated house singda changja phomlo kriba IDP singa makhoi maramda hanjinjage haiduna changsilakpada tabaksaw ikhaida state amasung central force singa thatpadagi nakal ani gi marta chaung namukna duna aso open yaukrabani ngasi su sahi ani makha hena lal asina maram oiduna lajilakna relief camp ta lekriba ikau dolai thabi amasung sadu yekumangi IDP singa masagi memda hanjinjarge haiduna Tatpa harpada polis amasung central force na tear gas cell lachingba kapna tan khaina ba honabda mioi mari soktuna lakanakre thangbu asi ngasi ayupung taraga makhairom tarpada thokibani sajiwa amasung sawombung relief camp ta tangja phomlodun leiba ikau dolai thabi amadi sadu yekumangi IDP sina makoi masa masagi memda leina bachatpani
ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯆꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯍꯜꯂꯨ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯖꯔꯒ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯖꯕ ꯉꯝꯅꯕ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯟꯖꯤꯟꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯍꯦꯟꯅ ꯌꯨꯝꯂꯨꯝꯅ ꯂꯧꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯕꯅꯤ나 ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯟꯖꯤꯟꯅꯔꯛꯂꯤꯕ IDPꯁꯤꯡꯅ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔꯗ ꯄꯨꯅꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯪꯅꯅꯕ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯄ ꯑꯊꯤꯡꯕꯁꯤꯡ ꯅꯝꯈꯥꯏꯗꯨꯅ ꯂꯥꯛꯄꯅ ꯗꯣꯂꯥꯏ ꯊꯥꯕꯤ ꯗꯥꯃꯄꯥ ꯌꯧꯔꯝꯗꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯌꯣꯠꯂꯤ ꯇꯔꯥꯆꯤꯡꯕ ꯊꯤꯡꯗꯨꯅ ꯊꯝꯂꯝꯈꯤ ꯊꯤꯡꯂꯝꯂꯤꯕ ꯌꯣꯠꯂꯤ ꯇꯔꯥꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯂꯧꯊꯣꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯤꯟꯗ ꯆꯠꯅꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯈꯤ IDPꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯗꯨꯅ ꯗꯣꯂꯥꯏ ꯊꯥꯕꯤ ꯈꯨꯜ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯁꯥꯗꯨ ꯌꯦꯡꯈꯣꯃꯥꯟ ꯌꯧꯔꯝꯗꯥꯏꯗꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯟꯖꯤꯟꯅꯔꯛꯂꯤꯕ IDPꯁꯤꯡ ꯑꯗꯨ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅꯁꯨ ꯈꯨꯟꯗꯥꯕ ꯈꯨꯜꯁꯤꯡꯒ ꯈꯔ ꯅꯛꯅꯕ ꯃꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ SP ꯅꯆꯤꯡꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ IDPꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯣꯔꯛꯄ ꯉꯝꯈꯤꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯇꯨꯅ ꯑꯃꯗꯤ ꯂꯥꯏꯐ ꯕꯨꯂꯦꯠꯅꯆꯤꯡꯕ ꯀꯌꯥ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯇꯟꯈꯥꯏꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯟꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯅꯨꯄꯤ 2 ꯑꯗꯨꯗꯤ ꯄꯨꯈꯥꯎ ꯍꯂꯨꯞꯇꯒꯤ ꯍꯥꯎꯕꯝ ꯁꯥꯟꯇꯤꯕꯂꯥ ꯆꯍꯤ 50 ꯃꯄꯨꯔꯣꯏꯕ ꯇꯣꯝꯕ ꯑꯃꯗꯤ ꯏꯀꯧꯗꯒꯤ ꯈꯣꯏꯔꯣꯝ ꯔꯣꯕꯤꯇꯥ ꯑꯄꯣꯛꯄ ꯑꯁꯥꯅꯤ ꯁꯣꯛꯂꯕ ꯅꯨꯄꯤ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯈꯔ ꯄꯨꯈ꯭ꯔꯦ ꯑꯗꯨꯒꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯀꯣꯏꯁꯥꯎꯅꯔꯕ ꯈꯣꯟꯖꯥꯁꯤꯡꯅ ꯅꯨꯡꯅ ꯊꯥꯖꯤꯟꯕꯗ BSFꯀꯤ ꯕꯣꯂꯦꯔꯣ ꯒꯥꯔꯤ ꯑꯃꯒꯤ ꯋꯤꯟꯁꯤꯜ ꯈꯔ ꯀꯥꯏꯈꯤ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯇꯨꯅ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔ ꯐꯥꯎꯕ ꯇꯟꯈꯥꯏꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ